Kinungba subdivision की मखाद लेब कुकी खुन मई थारमगी थौदोक कमिटी ऑन ट्राइबल यूनिटी कोतुना यानिदब फोंदोरकली ngasi कोतुना थादोरकिबा चेरुलमदा ngarang nungthil pung ahumlom tabada lenglon village ngapigani lenglon village mai tharamba adu NSNI amasung ZDF kam songi kangmuna tawbani haina maral sirakle Manipur gi Singi district Tamelong kam zong amadi ukrul da laiba Kuki-Zo gi Khunsing da mai thabagi thaudok thoktuna lakli ngarang nungba subdivision ki makhada laiba BJP MLA Dinganglung Gangmai amadi Taruk Raksuba Congress ki MLA Oikraba Gaikhangam ki Assembly constituency ki manung da laiba Lenglon village asina ikon konba thaudokni thaudok asida MLA na tumina laiba asi anga papawi MLA ama oina wasak laukibagi wahantok leitre haina lawi kulai paiba singna MLA gi mathakta leirabara mahakna tumina leiba asina thaudok asi mahak senarabara haiba wahang hanglakle maramadana central Leingakna amasung state Leingakna thaudok asi mieng sangduna state natraga non state actor na taubara masida intellectual groups su yaurabara haiba mieng sangbi haina su kotuna chirlasina fongdorakli